시디 나오 Ini ini kampung mama sudah sampai juga. 민유 또 아니다 민유 Ma'am, ngasih mapanda cari, mapanda carage, cegi tabliga, ok thong carage, singdu selere, kara ko na belere, patan carage ku ire ko. Kay no ku is. Hindi. Ang grabe. Ano ma'am, sa ako lagi. Sa namin si di. Mahido siyam tahida. May tahida ka. Yeah. Masaya ako din ng How is it? Indoor into. 쌀 파전. 굉장히 미친 듯. Hanggang yung hao dyan. Doon si Mahal juga. Manung di tengah gam lay dai ne. Pisto masak ne kasi di. Hao eh. Mình nhầm lắm mà này. Singju jello. Kumain daw na. Ay, naman. Mukbang daw diba kuya? Ano na mapanto ka daw eh. Kok hanggang ka. Singju daw. Ay, kung ano ba yung ulo niya. Ude. Haba ko tang ude. Hanggang daw, charake. Oh, right. 혹시 야암들 고향 가는데? Chắc có giờ là gần đông thì. Lagi mabasa. Hỏi ha ốc ra. Thôi. Amo ka sa gili sila aga. Hanggang dyan thôi. Hao tra anh han ba hangam ja ba ka na hao na na anh không rồi này ba. Kamen sim ga cha wo ma yam hao eh. Anh đâu bây giờ nè. Em ăn đây đi anh em hao kìa. Kẹp sư. Ngay đầu bật. Ngay đầu bật lắm anh. Singju sa cái singju. Chỉ ra nó singju thì lâu. 천지는 땅 아무것도 떠오르지 않아. Nghe mày thì kể lên rồi. Anh là gì vậy? Mình chào chân nha kiểu tôi rồi. Mà bàn nữa hả? Cái thầm bầm gì ngoài vậy? Singju dám thôi vậy. Ngay đi khắp từ Singju này. Best one happy. 혹시 렉톡 될까?
ꯑꯣꯛ ꯊꯣꯡꯕꯒꯤ ꯑꯝꯇ ꯍꯥꯞꯄꯧꯗ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯀꯩꯉꯥꯏꯁꯦ ꯑꯩ ꯁꯦꯝꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦꯗ ꯑꯗꯨꯝ ꯁꯦꯝ ꯍꯥꯏꯗꯤ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯎꯔꯦ ꯂꯩꯊꯣꯛꯇꯦꯀꯣ ꯂꯩꯊꯣꯛꯇꯕꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯅꯍꯥꯟ ꯅꯣꯏ ꯆꯥꯕꯗꯨꯁꯨ ꯂꯩꯊꯣꯛꯇꯦꯕ ꯅꯣꯡꯉꯥꯜꯂꯒ ꯊꯤꯟ ꯆꯥꯏꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯗꯗꯤ ꯀꯩꯒꯤꯅꯣ ꯍꯦꯛ ꯋꯥꯕꯩꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯆꯥꯗꯤ ꯆꯥꯈꯤꯕꯀꯣ ꯑꯗꯨꯏꯁꯨ ꯑꯃꯈꯛ ꯑꯆꯥꯄꯣꯠ ꯆꯥꯁꯟꯕꯗꯣ ꯑꯗꯨꯒꯤ ꯂꯥ ꯄꯥꯜꯂꯝꯕꯁꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯀꯩꯗ ꯆꯥꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯍꯥꯏꯗꯤ ꯁꯤꯗꯩ ꯅꯠꯇꯦ ꯁꯤꯗꯩ ꯐꯥꯎꯖꯤꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯁꯤ ꯃꯃꯥꯡꯒꯤ ꯆꯪꯉꯛꯄꯩꯗꯨꯔꯥ ꯑꯁꯤꯗ ꯑꯗꯨꯝ ꯐꯥꯎꯖꯟꯕ ꯑꯃ ꯂꯩ ꯅꯣꯏꯅ ꯁꯤꯒꯤ ꯒꯦꯠ ꯍꯦꯛ ꯒꯦꯠ ꯃꯆꯥ ꯆꯪꯉꯛꯄꯩꯗꯣ ꯃꯣꯏ ꯑꯟꯇꯤꯒꯤ ꯆꯥꯛꯈꯨꯝ ꯂꯩꯕꯩꯗꯣ ꯑꯗꯨꯗ ꯐꯥꯎꯐꯝ ꯑꯃ ꯂꯩꯌꯦꯕ ꯂꯥꯝꯕꯩ ꯈꯪꯗꯦ ꯌꯥꯝ ꯆꯥꯁꯜꯂꯦ ꯆꯥꯁꯜꯂꯣ ꯌꯥꯝ ꯆꯥꯗꯦ ꯑꯩ ꯆꯥꯗꯦ ꯆꯥꯔꯦ ꯁꯤꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯐꯣꯟ ꯃꯃꯥꯡ ꯊꯝꯖꯤꯜꯂ ꯆꯥꯛ ꯆꯥꯏꯁꯦ ꯀꯅꯥꯅ ꯎꯔꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯈꯣꯟꯗꯤ ꯌꯥꯝ ꯇꯥꯏꯀꯣ ꯃꯅꯨꯡꯗ ꯃꯤ ꯂꯩ ꯃꯣꯏ ꯁꯨꯝ ꯀꯣꯆꯤꯡꯒꯤ ꯀꯣꯆꯤꯡꯂꯣ ꯀꯣꯆꯤꯡꯗꯤ ꯇꯧꯗꯤꯌꯦ ꯃꯤ ꯀꯩꯀꯩ ꯁꯦꯝꯕ ꯃꯥꯜꯂꯦ ꯀꯣꯆꯤꯡ ꯇꯧꯗꯤ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯝꯒꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯈꯪꯗꯤꯌꯦ ꯇꯧꯗꯦꯕ ꯄꯣꯠ ꯆꯩ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯂꯩꯌꯦꯕ ꯃꯅꯨꯡꯗ ꯍꯥꯎꯔꯦ ꯁꯤꯡꯖꯨꯅ ꯃꯔꯣꯝ ꯍꯥꯎꯋꯦ ꯉꯁꯤꯗꯤ ꯋꯦꯗꯔꯁꯦ ꯑꯃꯨꯛ ꯈꯔ ꯐꯔꯦ ꯅꯍꯥꯟꯒꯩ ꯅꯣꯡ ꯑꯗꯨꯝ ꯆꯨ ꯂꯩ ꯉꯁꯤ ꯈꯤꯇꯪ ꯅꯨꯡꯁꯥ ꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤ ꯈꯤꯇꯪ ꯅꯨꯡꯁꯥ ꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯅꯤ ꯉꯁꯥꯏ ꯃꯔꯛꯇ ꯑꯗꯨꯝ ꯆꯨꯏꯌꯦꯕ ꯐꯤ ꯐꯧꯕꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤꯅꯤ ꯑꯩꯒꯤ ꯁꯤ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯈꯤꯇꯪ ꯊꯥꯛꯈꯤꯕꯅꯤꯉꯣ ꯆꯦ ꯇꯥꯕꯤ ꯁꯤꯒꯤ ꯑꯣꯛ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯥꯕꯗꯤ ꯑꯣꯏꯗꯦ ꯑꯩ ꯆꯥꯁꯜꯂꯛꯑꯕꯅꯤꯗ ꯆꯥꯁꯜꯂꯣ ꯄꯨꯛ ꯊꯟꯖꯜꯂꯛꯑꯕ ꯉꯝꯅꯤ ꯉꯁꯤꯗꯤ ꯆꯥꯕ ꯑꯣꯛꯇꯤ ꯑꯗꯨꯝ ꯆꯪꯉꯦꯕ ꯉꯥꯅꯨ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦ ꯉꯥꯅꯨ ꯅꯤꯡꯁꯤꯡꯉꯦ ꯆꯥꯔꯤꯉꯩ ꯅꯤꯡꯁꯤꯡꯉꯦ ꯈꯤꯇꯪꯒ ꯆꯥꯎꯕ ꯐꯪꯍꯟꯗꯤꯀꯣ ꯍꯦꯟꯅ ꯍꯥꯎꯗ꯭ꯔꯣ ꯆꯥꯛ ꯆꯥꯕꯗꯗꯤ ꯏꯁꯤꯡ ꯌꯥꯝ ꯊꯛꯇꯦꯀꯣ ꯃꯨꯛꯕꯥꯡ ꯐꯤꯐꯇꯤ ꯅꯝꯖꯤꯟꯗ ꯑꯃꯨꯛꯀ ꯁ꯭ꯋꯥꯏꯗ ꯄꯜ ꯂꯩꯕꯗꯨ ꯆꯪꯅꯕꯅꯤ ꯀꯥꯏ ꯋꯥꯈꯜꯁꯤꯗ ꯑꯃꯨꯛ ꯋꯥꯡ ꯇꯧꯔꯗꯤ ꯃꯌꯥꯝ ꯅꯝꯃ ꯆꯥꯗ ꯌꯥꯗꯦ ꯋꯥꯈꯜꯗ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯂꯩ ꯍꯥꯏꯕ ꯃꯈꯥꯒꯤ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯔꯛꯇꯦꯅ
하울래 하울래. 나 들어보겠는데. 라할로 라할로. 나오! 만약 여할로 하이버니 하바. 왕왕 선 시버도 코리아 만버도 하이게나. Ôi em mà được. Không được thuốc cái mà cái vấn đề. 마삭디 아무가 하디 마삭디 젠스 어디 좀 마삼 록톡보디 땅니 젠스 디도 되니 또주 안 까니 더워도 왜 너무 많다 말고 그래 아마 그래 잡고 라 빼면 되나 살로 탄질래 탄전 거노 여자 비자고 아 왜? Hao 이거. 하늘 부분이 시제. 너희들 아마 비용 게 더高 mà bữa nay nè bà hắn cái chủ gia đi vậy đấy yam chứ chân bây giờ không bà để mà ơi vậy ra cái đầu bị không birthday nó ngả lỡ mà thằng cũng đây gì vậy hay là bao nhiêu một cái ăn gia đình mình nó nâu để mới nâu để Ôi lạc rồi. Lạc thì lúc của nhiều người mẹ tôi ăn đấy. câu chuyện ngon là hành động ra cái chuyện nào đi bây giờ ngay đây gì đấy cho nên người chỉ đâu có chả biết giờ Em phải làm sao vậy? là khi từ cái nó tôi riêng ra quá cái nó may gì vậy Sabi tuh aku sudah deh ujungnya ngok aku sudah itu Sabi ujungnya ngomong macam Không có aku rồi. nâng nhà lô hai bên nhỉ phải sao Mẹ hả cái lọt tôi sẽ phải sao lộ chị tam lão chị đã nua kìa ngán Mèo thì nè, đúng thì hậu dung chị thế là mình nhau nó không tầm lại nè chúng nó 시다 mình nhau 손대 똥 내잉을 아 똥되게. 민우 좋아해라 민우 좋아 뭐 민우 나 좋아하지야 아니까 Không em chỉ việc thế. Chào chào chân bây giờ. 뭐 나 맨날 제가 cái tên nữa chị sẽ thảo mà tao ngay ra bên ngoài trẻ học thuộc rồi thảo bé thì cứ
ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯁꯨꯗꯤ ꯇꯧꯗꯦ ꯑꯩꯗꯤ ꯋꯥꯕꯗꯤ ꯑꯣꯏꯗꯦ ꯈꯔ ꯄꯤꯁꯁꯨ ꯄꯤꯛꯈꯤꯕꯒꯤꯔꯒ ꯅꯪ ꯋꯥꯔꯕ ꯌꯥꯝꯅ ꯑꯗꯨꯅꯦꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒ ꯑꯩꯗꯤ ꯎꯗꯦ ꯂꯩꯇꯁꯨ ꯃꯤꯡꯖꯦꯜ ꯎꯗꯕ꯭ꯔꯥ ꯎꯏ ꯃꯤꯡꯖꯦꯜ ꯎꯗꯕ꯭ꯔꯥ ꯅꯠꯇꯦ ꯅꯠꯇꯦ ꯑꯩ ꯅꯨꯡꯉꯥꯏꯔꯣꯏꯅ ꯀꯥꯎ ꯋꯥꯅꯤꯗ ꯂꯦꯝꯖꯗꯦ ꯃꯩ ꯆꯠꯁꯤꯜꯂꯛꯀꯦ ꯁꯤꯒꯤ ꯑꯁꯪꯕꯤꯁꯦ ꯍꯥꯎꯋꯦ ꯖꯤꯂꯥꯟ ꯆꯠꯂꯒ ꯇꯧꯔꯤ ꯁꯦꯡꯕ ꯋꯥꯇꯔꯐꯣꯜꯒꯤꯅꯦ ꯚ꯭ꯌꯨꯒꯗꯣ ꯂꯧꯔꯒ ꯂꯩꯗꯥꯏ ꯑꯩ ꯇꯧꯗꯤ ꯇꯧꯒꯦꯅꯕꯨꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯅꯦ ꯇꯧꯃꯤꯟꯅꯧꯁꯦꯕ ꯏꯕꯥꯅꯤ ꯈꯪꯕ꯭ꯔꯥ ꯆꯤꯛꯀꯟ ꯃꯄꯨꯝ ꯑꯃ ꯇꯧꯔꯦꯗꯅ ꯍꯥꯠꯇꯦ ꯃꯄꯨꯝꯅ ꯇꯧꯔꯦꯗꯅ ꯏꯕꯥꯅꯤꯗꯣ ꯑꯗꯨꯝ ꯆꯥꯃꯤꯟꯅꯁꯦꯕ ꯈꯪꯕ꯭ꯔꯥ ꯑꯅꯤ ꯅꯠꯇꯕ ꯃꯄꯨꯝ ꯑꯃꯃꯝꯒ ꯅꯠꯇꯕ ꯑꯗꯨꯝ ꯃꯄꯨꯝ ꯑꯃꯅ ꯑꯗꯨꯝ ꯇꯧꯔꯒ ꯁꯦꯠꯂ ꯆꯥꯕꯗꯣ ꯑꯗꯩ ꯀꯩꯀꯩ ꯑꯇꯣꯞꯄ ꯁꯥꯏꯗꯇ ꯅꯥꯀꯟ ꯊꯝꯕ ꯌꯥꯕꯗꯣ ꯈꯜꯂꯁꯦꯕꯀꯣ ꯐꯖꯅ ꯇꯧꯁꯦꯕ ꯆꯦ ꯇꯥꯕꯗ ꯑꯩꯅ ꯍꯥꯏꯁꯦ ꯐꯖꯅ ꯍꯥꯏꯕ ꯍꯦꯛꯇꯗꯤ ꯁꯣꯏꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯇꯧꯗꯤ ꯇꯧꯔꯁꯦꯕ ꯑꯗꯨ ꯃꯅꯨꯡꯗ ꯇꯧꯍꯧ ꯇꯥꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯩꯗꯤ ꯆꯞꯄꯩ ꯇꯥꯏꯃꯤꯡ ꯂꯥꯛꯑꯅꯤ ꯑꯗꯨꯅꯦ ꯑꯅꯤꯔꯛ ꯇꯧꯈꯤꯁꯦ ꯑꯅꯤꯔꯛ ꯐꯥꯎꯗꯤ ꯅꯪꯕ ꯌꯥꯏ ꯑꯩ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯃꯊꯪ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯥꯁ ꯄꯥꯔꯠꯇ ꯍꯥꯞꯄꯦ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯅꯕꯀꯣ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯁꯤꯟꯊꯥꯉꯥꯟꯕꯤꯒꯤ ꯕꯥꯔꯗꯦꯅꯦ ꯑꯩꯅ ꯁꯤꯟꯊꯥꯕꯤ ꯀꯧꯋꯦ ꯃꯌꯥꯝꯅꯁꯨ ꯂꯣꯏ ꯀꯧꯋꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯥꯏ ꯃꯑꯣꯡꯁꯦ ꯆꯍꯤ 2 ꯁꯨꯏꯅꯦꯕꯀꯣ ꯃꯥꯁꯦ ꯒꯤꯐꯀ ꯂꯧꯕ ꯍꯩꯔꯕꯅꯦꯕ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯦꯕ ꯑꯗꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯡꯕ ꯑꯗꯩ ꯑꯃ ꯇꯧꯔꯒ ꯄꯥꯝꯕꯒꯤꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯃꯌꯥꯝꯁꯨ ꯎꯏꯗꯅꯀꯣ ꯃꯌꯥꯝ ꯑꯉꯥꯡ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯕꯔꯊꯗꯦꯁꯦ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯅꯝꯕꯅ ꯇꯧꯅꯕꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯕꯅꯦ ꯁꯤꯗ ꯂꯩ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯥꯎꯔꯗꯅ ꯑꯩꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯀꯣ ꯅꯨꯡꯁꯤꯃꯟꯗꯅ ꯁꯤꯁꯦ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯁꯤꯟꯊꯥꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯕꯔꯊꯗꯦꯗ ꯀꯦꯛ ꯏꯟꯕꯒꯁꯦ ꯃꯄꯥꯗ ꯏꯟꯕ ꯂꯣꯏꯔꯒ ꯃꯃꯥꯗꯒ ꯏꯟꯕꯅꯦꯕꯀோ ꯌꯥꯝꯅ ꯍꯩꯔꯕꯅꯦꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯟꯊꯥꯕꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯒꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯅꯪ ꯑꯗꯨꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯩꯔꯤꯈꯩ ꯑꯗꯨꯝ ꯂꯩꯔꯁꯅꯨ ꯀꯞꯅꯤꯡꯉꯤ ꯀꯩꯒꯤꯅꯣ ꯁꯤ ꯍꯥꯏꯔ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯍꯦꯄꯤ ꯕꯔꯊꯗꯦ ꯆꯍꯤꯕꯨꯗꯤ ꯕꯔꯊꯗꯦꯕꯨꯗꯤ ꯍꯦꯟꯇꯣꯛꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯃꯨꯛꯀꯁꯨ ꯋꯤꯁ ꯄꯤꯔꯒꯦꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ